Good morning. Ngasi gi runes ki reading sa pedi ngase ko runes ki reading se group 1 group 2 aina khai do se ko hadi group 1 group 2 se degi hadi nung se ani katang lo ko symbol ani ka to ga group 1 da na karamba symbol la ke aduga group 2 da na karamba symbol la ke ha do ha pedi ngase ko hadi group 1 da lai ko hadi maina x man ba symbol am lai ko aduga group 2 da na lai pa symbol se b man ba symbol am lai ko hadi group 1 da na x man ba symbol am lai aduga group 2 da na b man ba symbol am lai ko अहमबगी ग्रुप 1 की x से को हारी थबक खतंग डिले ओबे को ngasi तौगदब लाकदब लेरगा जो खतंग तपन लापगुंबा ngasi gi oina haragadi ngasi lakadaba mahutta hayengumba lakpa hadi same day gumba da laktaba dumaina oina ko lai ko silai se ko aduna khatang khra su section ba ma darkar oi ngasi ja hadi yaringai hadi kenoma hadi thoning daba thodo kumba thoktana bai dama hadi khana ba chaina ba hadi thoning ba natena aduna conflict kumba lai gadaba hadi environment se khatang na traga ina ji ji lai ba jaga se adumaina create kumba tawragadi adugi pot to dagi keno tawraga hai tara ko hadi khatang lap thorakpani khangde natraga ina yaurudabani khangde natraga ina tawrudabni khangde adumaina gumba tawbibo ko sisna ahamba symbol gi meaning der ko ani shuba symbol ko ani shuba hai b ko b means b haragati beginning new beginning gumba han harasne ko thaba anobo hoba yai bird ko hadi mi gumba lakpa ni khangde masak thokpa pochang pa ni khangde mi hengat pa ni khangde amai taraga hadi fertility kari kara adumba gi sign ama sulai ko silai se hadi even keno harasne icham jam have the growth teba tawruba thaba khangda mangol oibo ko pa adumai to lai ko aduga nagai tawramdaba thabakkumba kaigumba adugi thabak to hadi oirakpa kholakpa antar daw yagani ko number 2 khan bangai gi oina haragade adu se lere ko gi ngasi gi oina runes ki reading su ma'am thank you